Lions Club International District 322D gi Tara Maritak Shuba Annual Region Conference Manipur Region ngasi konung lampak ta laiba lamyan da sanglenda pangthokrai. Ngarang numidang pung 6 rom tarakpa matamda Imphal West District Police Commando gi kangbu amana Nambul Turel gi mamang thangba nakal da laiba Thokjom Bridge manaktagi miyoi ani Malengbi Kaithil da charakna lupa crore taruk henbagi mamal oigadaba brown sugar ga kona na fagat krai. Faraba miyoi ani adudi Moizing Awang Lekaidigi MD Kabir Ahmad Amadi hauzi Masajid Road da laiba Bihar gi Begusarai dagi Ram Jatan Das kawi. Ngarang ayu pung 13 taba matamda Imphal West District Police Commando gi kangbu amana Lausangkhong Makha Lekaidagi aina thingkraba lal haulob UNLF ki nupi lanyema fagat krai. Faraba nupi adugi mamingna Chakpram Ningol Famdom Ongbi Romapati Elias Yainong kawi. Ngasi ayu Moizing mamang labukta nupa amagi asibak chang leiramlei hauzik maki oina masak maming khangba ngamdri hairi. Horticulture and Soil Conservation Manipur na sinduna Pradhan Mantri Krisi Sinchaya Yojana PMKSY lisingni taramapan kungi makhada beneficiary singda water pump set sing yanthokhiba ka loinana sprinkle installation amadi micro irrigation gi matangda nomagi oiba khana nainaba mifam ama ngarang wangu mamang lekai community hall da pangthokrai. Kumbi Kendra ki manung chanba Wangu Gram Panchayat Moirang City Block ki Kumja lisingni taranipan taramapan gi oina MGNREGS PMAY gi Social Audit Gram Sabha ngarang Chairen Mangzil Community Hall da pangthokrai.